Conflict ama haibasi mi singi marakta natragana furup singi marakta mot manaraktaba natragana unresolved issue sing leiraba matamda thoi yengthinariba nakal animaki tunganba wari wahan thuk asi leigani Manipurna India da tillaba matungda thurakliba phurupki oiba aningba apamba sing natragana phurupki irang sing sagatliba luchingba sing asigi aningba apamba sing adu mamut tana khangdri makhaidi amadi madu haurakpada muthat haunaba honadri makhaidi makha adum sangtharakani aduga masi sangtharakliba makhaidi hena complex oiba asi helakani ningsing mayai India hairiba leibak asi semkhiba matam adudagi naga singi irang asi lakhre ahanmada naga sing asi punsinnaba honarba matungda naga singi oiba leibak semaromda pukning asi changsilakhi masidagi naga singi oiba tonganba puari ama thorakre tonganba customary law ama thorakre 1972 da Manipurna statehood hek phangkhibaga matam adudagi kuki singi irang asisu sagalakhrabani India da tinkhiba adumaksu kuki singdi yaning khide Manipur asina statehood asi thiengna pirakhiba adumaksu makhoi asi nungai khide matamdudagi kuki insurgency gi mami asi taba hokhrabani makhoi gi kuki len asi semnaba idea asi pokhrabani makhoina naga sing asibu namthanaba idea kaya ama ngallingai digi lakhrabani naga singa kuki singa supremacy asi tanaraduna lakhrabani madugi matungda KNO KNA KNF KIA kuki commando force kaya ama semgalakkhibani matawasum tawna kuki insurgency asigi hawrakpham asi yenglubada makhoigi cultural identity asi ngakpa amadi naga singdagi lam asi munmaromda pukning asi changsilakhi maram asina 1988 ta makhoina naga asi thengnaba ngamnaba honabada KNF linkhalakhi makhoigi tonganba leibak asi semnaba KNA Burmada linkhalakhi makhoigi objective oiriba asi 1935 ta artificial boundary asina kuki sing asina khundaba mapham sing khaidokna khiba sing adu amuk hanna punsinaduna Myanmar gi Kabwa tampak sini state amadi India da leiriba kuki sing tagi oiba leibak ama jalenga masi semba asini Indo Pacific ki lamdam masida China gi mapangal sagatliba asi thengnaba ngamnaba maru oina Myanmar da China gi ithil asi hanthahanba India apunba gi saktam ama ngaknaba honabada Myanmar da leiriba chin sing asida geopolitics ki khudongchaba asi lawnaba honabada sahi lising mari manga mamangdagi Southeast Asia gi lamdam asida khwaidagi Kukan panganna leiramba namduna India na lawsin bikhraba Manipur gi interest ti khongau naraga ngasi phawba chatli India na thosabidri Manipur gi wafamda leibak asina nathaibagumna uri leibak asida hojik paliba government asigi prime minister na Manipur asi panmada yemaunabagumna thokli Manipur gi irang asi hek thokpa horakpada Manipur gi wafam asibu home minister da sina thoklaga mahakna lai khuramba sangaba lamkoibada hena thawai lupki Thawong asina sahi ahum pharkadoraba irang asi thunamak loisingani haibagi thajabadi ngamdri aduga India lengak nasu Manipur gi crisis asi loisinbagi mahutta gi haijinbagumna thokli haibadi mi amata irang asi gi matangda wa amata nganghandana ba khonaba separate administration taliba kuki MLA singi mathakta thabak amata lokhathandaba mamangi en biren gi sarkar da office ka daba kuki gi mantri ani sahi ama henna oihenmada yengthoklaga leiba haujiksu wai khemchangi sarkar da deputy chief minister oiriba nemsa kipgensu office ka banate online da assembly gi session asi yauribani masi mayamasi adum yenglaga leithukli kuki singna namna taba leiriba chingilamda masida mitop ama phawba changhandana buffer zone thamba singna popi thariba natragana yanthatle haiba asigi wa ama tangang khidaba kuki sing asina pairiba khwaidagi sophisticated oiraba nongmai sing bomb sing asi khangsinadaba usinadaba itatatana nongmai kaya ama kapsilakba bomb gi attack sing torakpasida khudimang asina manungda arwanba amadi leire haibasi takli India lengakna Manipur gi irang asibu loisinaba honaba asigi mami amatu uba phangdre crisis management natragana problem ama solve tawba haibasi thawai yaudaba yade mahakki tawfam thokpa singadu amata kanba yade khudam oina pallabada crisis tholiba adugi maramda khangdokpa information gathering taishinabagi damakta thabak lokhatpa yaba sing asi lokhatpa best suitable oiba yaba pambai sing adu khallaga madu thabakta onthoknaba honaba sandainaba ngamnabagi damakta honabada mari leinaba pumba asi yahonnaba honaba
santainaribasing adu tasengba oiba yabra haibadu check tauba khudimang asi centerna paikhalakpa asi udri maram asina centerna thawai yauri haibadu oiba yadri amaromda kuki singi irang asi mayek iseng sengde haibadi laingakta makhoigi apamba dabi asi demand asi piu haina talibra natragana manipur asi makhoina landaraduna takna tumna manghanlage takthuk haina khallibra haibasini misam miyamda onsinduna bom kapsin ba haibasi terrorist ki thawong amani hairagasu center na ngasi phawba usinnadri tasinadri miyamda onsillaga nongmai kapa bom kapsillaga attack tawba leiriba army natragana state force ngasina onsillaga terrorist ki thabak tawriba singa da phana ba tanade hotnade metei singi yummai thabada yenglaga laithoi metei singda onsillaga atamna central force amadi state force na ngami haibagi matagumna onsillaga phubi chaibi maramasina isagi yum isagi iramda masi ngakchenabagi damakta khulngakpasing asi mathau tai thoraki aduna hojik lakseningba wafamdi india lengakna kuki sing asina taliba pandam asi karino haiba asi mayek sengna khangdribra haiba asini matang asida aikoina hangba yaba wahangdi center na khomjiliba crisis management gi information sing asi kadai dagi no haiba si aikoina hangba yai kuki singna masi piba pawra natragana manipur gi lengakna tamba paw eribra haiba sini kuki singna kari maramgi damakta maitei singi mathakta landasilakli bano haibadu ihai haidri kuki singi lanasibu miteina schedule tribe ki demand tan banani haibasi sumlibra haibasi hangdaba kari maramgino maduna karigumba asumba oiba taragadi miteida st asi pidanaba center amadi state ki laingakta takhin gedo banatabra kari maramgi damakta mitei singda onsinduna khanaba si hauribano mitei ki khulpumba mai thaduna tanthoroklaga mitei singna leiramba khulpumba asi thugaiba takhaiba tawriba asigi nungi oiba wuhan thok asi karino haibasi hangba chungani khalli khul masing asi hengatke reserve forest sing asi kokthokki hairibasigi marumda kari laibage haibasi aikhoida thidokpa amadi jangli ngasidi manipurda hojik paliba wai khemcha na luchingba manipurgi laingakna kuki singi asengba horphamga loinana manipurda thokliba lanasigi horphamgi wari adu center da mayek singna takpa asi chungani masida center gi khudombida satpanadi afaba lengak ama purakpa khakngam loi hojik horiba kuki gi lanasigi pandamdi kuki jo khaktangi oiba tukhaiba country ama semgi haiba lani madu phangnanaba hotnabada kusu kulai kaya ama leinanaba sian tanaba manipurda kuki jo singasina lona naronda pusilaklaga popi tharabani lamdam asi khakta natana india pumbada leiriba nahasing nisagi ipakta tawhannaba hotnarakpa aronba lalong amani haibadu yamna mayak singna khangjinadriba india lengakta khanghanba asi mathau tare masi sumgani khalli aduga amaromda kukina manipur asibu thugaibadi matik nate haiba asengba manipur gi lengaki oiba stand amasu thampham thoi masida makhoibu asum themlaga thamba asina manipurda maitei khakta natana tungan ba atopa jelo phurup sing asida sawhannaba machak ama oi haibasu khanganpham thoi masida thamoi sengdana wakhainaba asi yaroi wakhal asi sumdri makhaidi lanasigi sandainaba si purakpa ngamloi prime minister na khudombi ama thangatpada ingthagadoriba lanasibu wamaset ama phawba ngangdana leikhiba asina henna phibamasi luba henjilakpani maram asina center gi wakhal asi sumdri makhaidi irang asidi suklep lepkhiroi center gi jaka asi yenglingaida manipurda leiriba miyam asi nathairaga chatkhidana sexual thorang sing asi lokhatpa asi sumgani aduga nakalamoromda hojik oiriba situation asida manipur gi miyam su kok chungsinabagi matau asi uba phangde makhoi pulapudi nate khara makhaini haibadi naptrabadi masum chadrabadi hingba ngamloidaba manba mawong adu thadokpa sing ngamdri haibadi thika phangnaba sel tananaba isa isu singse thabak hapnaba mantri khangini khanba wakhal singasi su ngasi phawba koktri isa gi khudong chaba singasi phangani masida kanagani bu hairabadi mantri sing officer singasida sel paiba singasida kok nonba asi toktri madugi khudong chaba adu politics tawba singaduna lauri maramasina hojik leiriba manipur gi politician singasina manipur asibu manghanabagi maru oihalli haiba asi miyamna khanthaba ngamnadri aduna handak pangthokadoriba 2027 gi manipur state assembly gi election da karamba political party na makoi gi manifesto da manipur asibu kanba ngamgani manipur gi core issue oiriba meitei singi schedule tribe list chanba amadi kuki gi lanasibu loisinba masigi agenda singasi yauba ngamgadoribano haibasi aikhoina yengba changi niraga saba awaiba pangal thona asina afaba sakpa yaroi
Manipuri sing asina ngasi phawba hingliba asidi aikhoigi singlida ipai pu sing adugi asengba I adu senbanani ida yaziliba sing adu lauthokpa asi tai masida asawaram tanaba punsinaba yadaba hingba khunai asina mai pakna hingba asi oithokte punsinaba yadriba sing asi lapna handokhinaba asi sumgani aduga ngasi mak aikhoina punsinaba yadaba asigi maru oiba maram adudi asawaram pamba asinani asawaram pamba haibasi maranai tanaba haibani yamna ikainingaini ipa ipu sing aduna manipur asida yeklamba amakpa yahulamdaba hojikki miron sing nasinasu amakpa yaudraba khongul ama thanamba tai maduna taba taragadi tungi mirolna ningamdaba kaya ama sona hogani asumba apunbagi wakhal asi amuktang puthoksi aikhoi amuktang punsinsi praja singi khutta khudimak asi leirabani maram asina aikhoi gi Luchingba phamnaiba sing asina leibak asi yaifanaba politics tausi Luchingba sing asina ngani miyamne isingne haibasi kaugumsi aikhoi gi iramdam manipur asida hingna sibaga pangkhak oiraba punsi mahing ama pamdabadagi amadi izet laina asi hingba ngamnaba lambida awa ana thidana lamdam asigi masa kaya amabu kannabagi damakta ima sing asina ngasi thorakli lamdam asigi ima sing asina aki akhang amata leitana khudimang asi tungoinaram laga lambida thokliba asi khudimang asigi sogapham asi thoki aikhoina hojik aikhoina ure madudi manipurgi nupi singna utliba thauna amadi awa ana khangliba asi malemgi leibak amatagi nupi sing asina tawba ngamgani haibasidi thajade makhoina kena mauna mapuroibagi manem makugi amadi masa masu singi seba tawraga leigadaba matam asida ima ibel sing amadi isi ichan sing asina saraba nungshagi maisa asi khangduna amadi ahing kaya ama jarektuna mayoknariba asi kanagi damaktano masi aikhoigi damaktani tungi mirol singi damaktani aduna ngasi mak mitei aikhoigi ida ngasisu thauna leiraba ipai pu singi mama lebak nungshijaba amadi lingjel adu adumak yauri makhoina lauriba thodang sing asi miraibadi chumloi ngasi mak lebak asigi irang asida masa kainaraba amadi mapuroiba kainaraba nupi kaya amagi punsi mahing sing makhoigi mitlugi pirang sing adu aikhoina ufam thoi aduna masi khudimak asi manipurgi leingakpa Luchingba phamnaiba sing asina wakhal tagadabani ngasi praja sing asina lauriba hauriba irang ihau sing asi aikhoigi tungi mirolgi damaktani aikhoigi iramda manipur asi kannabagi damaktani maram asina tungi mirolgi damakta iraibak ifrup asi kannabagi damakta thorokliba iramdam asigi miyam asi marainai natte masida Luchingba phamnaiba sing amadi irang asibu ihau asibu namthanaba honariba manipurgi state force sing asina khongjang sing asida makhoina tathiriba phubiriba sing asi makhoigi sarukti yaudabra masi makhoina amuktang wakhal asi khanthaba chungani aikhoi mikap thokpagi matam adu yaure aikhoi amuktang punsilaga iramdam ifurup asi amuktang kanminasi